Manipur Top Channel dugi video amta update tawjage ngasi nungthul phongmasi phongna February gi tang 19 da angang ani digi hena pokpasing warak kaduri Rajya Sabha da anaubo bill ama puthokna ba khanakhrei Ship Sena gi MP Anil Desai na House da private member bill oina table tawduna haikibada Constitution of India na Article 93 A bu amend tawduna anaubo provision hapsinna ba khanki bill asina angang ani digi hena pokpa family sing bu warak na ba khankrei ani digi hen ba miyoi singda social welfare benefit sing amadi tax kokhan bana singba khudong saba amata pidana ba haikrei hiram asigi matangda maikai khuding maktagi yaning da ba kholau kya phungluk narakli mising yamjadana lairibo furup singmu maru phangna mutkina ba aron bulalong amani haina akhang ahai singna hairi hindu singna bill asibu support tawna ba muslim da target tawrabasu yelhaumi kya amadi mising yamdabana maram oiraduna mutkigadra haina pakhatuna lairingai serak asida angang anidagi hena poktana ba bill ama pass tawna ba khannarakpa asina india dagi mising yamdaba yelhaumi kya amadi soidana mutkragani haina phungluk narakli